ꯅꯨꯃꯤꯠꯁꯦ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯁꯥꯏꯟꯁ ꯀꯝꯄꯤꯇꯤꯁꯟ ꯌꯥꯎꯕꯅꯦ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯒꯤ ꯑꯣꯏꯅ ꯑꯗꯣ ꯃꯥꯁꯦ ꯀ꯭ꯂꯥꯁ 4 ꯀꯥꯔꯦ ꯑꯗꯣ ꯃꯣꯏꯒꯤ ꯑꯣꯏꯅꯗꯤ ꯁꯥꯏꯟꯁꯁꯦ ꯁꯨꯡꯌꯥꯎ ꯌꯥꯎꯗ꯭ꯔꯤꯕ ꯑꯗꯣ ꯃꯥꯅ ꯖꯤꯀꯦꯒꯨꯝꯕ ꯀꯩꯒꯨꯝꯕ ꯁꯨꯝ ꯂꯩꯅ ꯑꯗꯨꯒꯨꯝꯕ ꯈꯔꯗꯒꯤ ꯄꯥꯔꯒ ꯑꯍꯥꯟꯕ ꯊꯥꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯒꯤ ꯑꯣꯏꯗꯣꯏꯅꯦ ꯃꯥ ꯑꯦꯛꯖꯥꯝ ꯊꯥꯕ ꯆꯠꯂꯤꯅꯤꯀꯣ guys ꯁꯥꯏꯟꯁ ꯀꯤꯀꯣ ꯀꯃꯥꯏ ꯑꯦꯛꯖꯥꯝ ꯀꯃꯥꯏ ꯇꯧꯔꯝꯒꯦ ꯑꯦꯛꯖꯥꯝ ꯀꯃꯥꯏ ꯇꯧꯔꯝꯒꯦ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯍꯩꯇꯕ Ish, wow! The face! Easy the Nico guys. Niyam lai. Exam tha. Question check dari mamam sa. Exam je niyam tha bala eko. School da sada kuiri. ꯑꯩꯒꯤꯗꯤ ꯁꯟꯗꯦꯅꯤꯅ ꯕꯦꯁ ꯑꯣꯏꯅ ꯆꯥꯖꯔꯛꯑꯦ ꯃꯣꯏꯅ ꯅꯣꯟ ꯕꯦꯁ ꯁꯤ ꯀꯥꯁꯦ ꯌꯥꯝ ꯄꯤꯛꯄ ꯃꯥꯟꯗ꯭ꯔꯥ ꯁꯤꯗꯒꯤꯅ ꯁꯤꯐꯥꯎꯁꯤꯒꯤ ꯑꯗꯨꯒ ꯁꯤ ꯄꯔꯦꯡꯁꯤꯐꯥꯎꯇ ꯁꯦꯝꯗꯣꯏꯅꯦꯕ ꯑꯩ ꯏꯆꯥ ꯑꯅꯤꯒꯤ ꯀꯥꯁꯦ ꯑꯗꯣ ꯍꯣꯔꯦꯟ ꯊꯥꯡꯖꯜ ꯂꯣꯏꯔꯒ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯉꯁꯥꯏ ꯑꯍꯥꯟꯕ ꯁꯤꯗꯣꯛꯄꯗ ꯎꯠꯍꯧꯒꯗꯕꯗꯣ ꯑꯩꯁꯦ ꯋꯥꯈꯜ ꯂꯣꯏꯍꯧꯗꯗꯅ ꯎꯠꯍꯧꯗ꯭ꯔꯦꯕ ꯑꯗꯣ ꯀꯩꯅꯣꯝ ꯌꯦꯡꯍꯜꯂꯛꯀꯦ ꯑꯩꯒꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯄꯥꯟꯕ ꯁꯤꯇꯥꯐꯣꯟ ꯁꯤꯗ ꯍꯩ ꯃꯈꯜ 3 ꯍꯧꯔꯦ ꯍꯩꯅꯧ ꯍꯧꯔꯦ ꯁꯤꯇꯥꯐꯣꯟꯁꯦ ꯃꯇꯨꯝ ꯃꯌꯥꯝ ꯄꯥꯟꯕꯅꯦ ꯈꯨꯝꯖꯤꯜꯂꯦ ꯃꯊꯛꯇ ꯌꯦꯜꯂꯣ ꯁꯥꯠꯂꯤꯁꯤꯅ ꯇꯣꯔꯕꯣꯠ ꯑꯗꯨꯒ ꯈꯨꯝꯖꯤꯜꯂꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯀꯝꯐꯣꯏ ꯃꯌꯥꯝ ꯄꯥꯜꯂꯤꯕ ꯑꯩ ꯍꯣꯔꯦꯟ ꯃꯇꯥꯡ ꯆꯥꯔꯗꯤ ꯎꯠꯂꯛꯀꯦ ꯋꯥ ꯚ꯭ꯌꯨꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯒꯤ ꯑꯗꯣ ꯑꯝꯇ ꯊꯕꯛ ꯍꯜꯂꯛꯄꯒ ꯂꯣꯏꯁꯟꯕꯅꯤ ꯑꯝꯇ ꯄ꯭ꯔꯕꯠ ꯊꯨꯅ ꯑꯝꯇ ꯂꯣꯏꯁꯟꯈꯤꯒꯦ ꯏꯁꯥꯁꯦ ꯉꯥꯜꯂꯗꯤ ꯍꯥꯀꯠꯆꯕ ꯍꯧꯔꯛꯑꯗꯤ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯁꯟ ꯂꯣꯏꯔ ꯎꯠꯂꯛꯀꯦ ꯃꯥꯏꯁꯦ ꯌꯥꯏꯁꯦ ꯌꯥꯗꯕ ꯀꯣꯂꯣꯡ ꯉꯥꯛꯇꯅꯦꯕ ꯁꯤꯗꯩ ꯍꯤꯗꯥꯛ ꯑꯩ ꯀꯤꯗꯅ ꯀꯥꯞꯈꯤꯗ꯭ꯔꯕ ꯌꯥꯝ ꯅꯥꯏ ꯃꯁꯤ ꯍꯤꯗꯥꯛꯁꯦ ꯁꯤ ꯍꯤꯗꯥꯛꯁꯦ ꯀꯥꯞꯄ ꯌꯥꯝ ꯅꯥꯏꯅ ꯀꯥꯞꯈꯤꯗ꯭ꯔꯦ ꯑꯩ ꯍꯣꯔꯦꯟ ꯎꯠꯂꯛꯀꯦ ꯀꯧꯇꯥ ꯑꯃ ꯄꯤꯛ ꯊꯟꯕ ꯑꯃꯨꯛ ꯂꯩꯒꯦ ꯑꯩ ꯏꯆꯥꯅꯨꯄꯥ ꯑꯍꯟꯁꯦ ꯄꯣꯠ ꯍꯥꯏꯐꯦꯠ ꯆꯦꯛꯁꯜꯂꯦ ꯍꯥꯏꯃꯟꯗꯅ ꯌꯨꯝꯁꯦ ꯄꯤꯛ ꯊꯜꯂꯦ ꯄꯣꯠꯊꯤ ꯄꯣꯠꯐꯝꯅ ꯃꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩ ꯍꯨꯟꯗꯣꯛꯍꯧꯔꯤꯁꯦ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯁꯤ ꯍꯦꯟꯗꯣꯔꯛꯀꯦ ꯌꯦꯡꯉꯨꯀꯣ ꯀꯥꯟꯅꯕ ꯄꯣꯠ ꯌꯥꯝ ꯌꯥꯎꯔꯝꯃꯦ ꯃꯥ ꯊꯝꯃꯤ ꯀꯪꯂꯥ ꯁꯥꯁꯦ ꯃꯇ꯭ꯔꯣꯛ ꯌꯥꯎꯔꯝꯗ꯭ꯔꯦ ꯃꯇ꯭ꯔꯣꯛ ꯃꯃꯩ ꯅꯠꯇꯦ ꯃꯆꯤ ꯌꯥꯎꯔꯝ ꯃꯥꯏ ꯀꯣꯂꯣꯝꯁꯦ ꯊꯝꯗꯣꯏꯅꯦ ꯑꯃꯠꯇ ꯃꯥꯡꯕ ꯌꯥꯗꯦꯅ
ꯁꯤꯁꯨ ꯔꯤꯐꯤꯜ ꯇꯧꯈꯤꯕ ꯑꯍꯥꯡꯕꯁꯤ ꯀꯩꯗꯧꯅꯗꯣꯏꯅꯣꯁꯨ ꯂꯨꯄꯥ ꯆꯞꯄꯤ ꯑꯃ ꯃꯥꯏ ꯑꯥꯏꯀꯥꯔꯠꯅꯦ ꯀ꯭ꯂꯥꯁ ꯀꯌꯥꯒꯤꯅꯣ ꯁꯤꯕꯣ 6ꯒꯤ ꯐꯨꯖꯤꯒꯤꯁꯤ ꯁꯤꯕ ꯌꯥꯗ ꯂꯧꯊꯣꯛꯇꯕꯤꯌꯨ ꯍꯧꯖꯤꯛ ꯄꯨꯡ 5 ꯈꯔ ꯍꯦꯜꯂꯦ ꯉꯔꯥꯡꯗꯤ ꯂꯣꯏꯁꯤꯜꯂꯝꯗꯕꯤ ꯆꯠꯈꯥꯏꯔ ꯊꯅꯝꯃꯤꯌꯣ ꯊꯦꯡꯉꯕ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯉꯦ ꯑꯃꯃꯨꯛ ꯇꯧꯔꯤ ꯅ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩ ꯉꯥꯅꯨ ꯌꯦꯟꯗꯨꯁꯤ ꯑꯝꯇ ꯂꯩꯇ꯭ꯔꯕꯅꯤ ꯃꯊꯛꯁꯦ ꯌꯦꯟ ꯑꯃꯒ ꯃꯣꯃꯣ ꯈꯛꯇ ꯂꯩ ꯂꯦꯞꯄꯤꯁꯦ ꯃꯈꯣꯡ ꯑꯃꯁꯦ ꯐꯔꯦ ꯑꯩ ꯊꯕꯛꯁꯨ ꯆꯠꯇꯣꯏꯔꯦ ꯇꯥꯏꯝ ꯂꯣꯏꯁꯟꯗ ꯃꯌꯥꯝ ꯐ꯭ꯂꯣꯔ ꯐꯦꯟꯁꯨ ꯇꯩꯗꯣꯏꯅꯦ ꯍꯣꯔꯦꯟ ꯃꯊꯪ ꯎꯠꯊꯔꯛꯀꯦ ꯆꯥꯛ ꯑꯇꯣꯡꯕꯩ ꯂꯥꯏꯔꯤꯛ ꯇꯧꯐꯝ ꯁꯦꯝꯃꯦ ꯁꯤꯗ ꯏꯆꯥꯅꯨꯄꯥ ꯑꯍꯟꯒꯤ ꯂꯩꯔꯦ ꯁꯤꯗ ꯃꯣꯏꯅꯤꯒꯤ ꯐꯃꯨꯡ ꯇꯥꯔꯦ ꯐꯤꯁꯦ ꯑꯁꯤ ꯃꯊꯛꯇ ꯁꯦꯝꯃꯝꯕꯅꯦ ꯂꯥꯝ ꯐꯪꯗꯦ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯁꯤꯗꯤ ꯃꯈꯥꯗ ꯂꯧꯊꯔꯦ ꯃꯥꯒꯤ ꯄꯪꯌꯦꯛꯇ ꯌꯦꯛꯁꯟꯕꯅꯤ ꯁꯤ ꯃꯉꯥꯏꯔꯦ ꯑꯩꯅ ꯂꯣꯏꯁꯟꯕ ꯍꯥꯏꯕꯨ ꯅꯨꯡꯁꯤꯕ Não, não, não.